ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯅꯥ ꯁꯒꯣꯜꯁꯦꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯎꯐꯗ꯭ꯔꯕ ꯄꯥꯎꯔꯧ꯫ ꯃꯇꯝ ꯑꯃꯗ ꯂꯣꯏꯖꯤꯡ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯍꯩꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯃꯟꯇ꯭ꯔꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯂꯣꯏꯖꯤꯡ ꯄꯨꯔꯦꯜꯗ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯊꯥꯔꯛꯂꯝꯃꯤ꯫ ꯆꯦꯕꯥꯎ ꯌꯦꯡꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯄꯨꯔꯦꯜꯗꯣ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯃꯥꯒꯤ ꯐꯝꯕꯥꯜ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ "ꯏꯅꯤꯡꯊꯧ, ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗꯅ ꯎꯕꯗꯤ?" ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯀꯣꯛꯉꯥꯡ, ꯑꯩꯒꯤ ꯀꯣꯛꯁꯦ ꯏꯪꯊꯧ ꯍꯥꯏꯕ ꯌꯥꯗꯦ, ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯩ꯫ ꯀꯣꯛꯉꯥꯡꯅ "ꯃꯔꯝ ꯑꯗꯣ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯏꯅꯤꯡꯊꯧ?" ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦꯁꯦ, ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯑꯩꯉꯣꯟꯗ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯑꯃ ꯂꯥꯜꯂꯛꯂꯦ꯫ ꯀꯨꯏꯗꯕꯤꯗ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯌꯥꯠꯇꯕ ꯌꯥꯔꯣꯏ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯗꯕ ꯌꯥꯔꯣꯏ꯫ ꯀꯣꯛꯉꯥꯡꯅ "ꯏꯅꯤꯡꯊꯧ, ꯃꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯠꯄ ꯂꯩꯇꯦ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯂꯩ, ꯂꯥꯟꯃꯤꯒꯤꯁꯨ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯂꯩꯇꯦ꯫ ꯃꯁꯤꯗ ꯏꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯁꯣꯟꯊꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯃꯗꯨ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ, ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯂꯧ ꯍꯩꯕ, ꯇꯥꯠ ꯄꯥꯠ ꯇꯧꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯂꯩꯈꯤꯕ ꯂꯩꯕꯥꯛ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯃꯈꯨꯠꯇꯕꯨ ꯇꯥꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯍꯥꯏꯅꯩ, ꯂꯧꯁꯤꯡ ꯋꯥꯡꯏꯁꯨ ꯍꯥꯏꯅꯩ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯀꯣꯛꯉꯥꯡ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯒ "ꯏꯅꯤꯡꯊꯧ, ꯃꯤ ꯑꯃꯅ ꯐꯅ ꯍꯩ-ꯁꯤꯡꯂꯦ ꯍꯥꯏꯅ ꯂꯩꯔꯕꯁꯨ ꯃꯥꯕꯨ ꯅꯝꯈꯥꯏꯕꯤꯕ ꯉꯝꯕ ꯑꯃ ꯑꯗꯨꯝ ꯊꯣꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯊꯣꯛꯂꯛꯀꯗꯧꯕ ꯏꯃꯥꯡꯗ ꯇꯥꯔꯤꯕ ꯑꯁꯦ ꯃꯥꯌꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯁꯤ꯫ ꯑꯗꯨꯗ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯏꯅꯤꯡꯊꯧ." ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯆꯨꯝꯃꯤ, ꯍꯧꯖꯤꯛ ꯑꯩ ꯁꯣꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯅꯤꯡꯊꯧꯅꯤ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ." ꯑꯁꯨꯝꯅ ꯂꯥꯟꯒꯤ ꯀꯥꯡꯂꯣꯟ ꯌꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯁꯨ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ "ꯁꯦꯅꯥꯄꯇꯤ, ꯀꯔꯤ ꯀꯔꯤꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤ? ꯅꯤꯡꯊꯤꯖꯅ ꯌꯦꯡꯂꯒ ꯍꯥꯏꯌꯨ ꯑꯋꯥꯠꯄꯗꯣ." ꯂꯥꯛꯄꯅ "ꯏꯅꯤꯡꯊꯧ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯠꯄꯗꯤ ꯎꯖꯗ꯭ꯔꯦ, ꯅꯅꯥꯏ ꯑꯩꯅ ꯌꯦꯡꯁꯤꯟꯖꯕꯗ." ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ "ꯋꯥꯠꯍꯟꯕ ꯌꯥꯗꯦ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯄꯨꯒꯗꯕꯅꯤ ꯁꯦꯅꯥꯄꯇꯤ." ꯂꯥꯛꯄꯅ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ." ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ "ꯈꯪꯗꯦ ꯈꯪꯗꯦ ꯁꯦꯅꯥꯄꯇꯤ, ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨ, ꯃꯁꯤ ꯃꯉꯥꯏꯔꯦ ꯑꯩꯒꯤꯗꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯌꯥꯎꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ." ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯌꯥꯝꯅ ꯀꯤꯕ ꯃꯇꯧ ꯑꯃꯒ ꯂꯣꯏꯅꯅ "ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ, ꯅꯅꯥꯏ ꯂꯥꯛꯄ ꯑꯩꯅ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ." ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ "ꯐꯔꯦ, ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯣ꯫ ꯁꯦꯅꯥꯄꯇꯤ ꯌꯦꯡꯉꯣ, ꯍꯟꯗꯛꯀꯤ ꯂꯥꯟꯕꯥꯎ ꯊꯥꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯗ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯑꯌꯥꯝꯕꯒꯤ ꯅꯤꯡꯊꯧ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯂꯥꯟꯒꯤ ꯆꯦꯕꯥꯎ ꯊꯥꯕꯅꯣ ꯏꯅꯤꯡꯊꯧ?" "ꯏꯅꯤꯡꯊꯧ ꯋꯥꯔꯧꯕꯤꯒꯅꯨ, ꯈꯪꯅꯤꯡꯗꯨꯅ ꯍꯪꯒꯠꯆꯕꯅꯤ ꯅꯅꯥꯏꯅ." ꯈꯣꯟꯖꯦꯜ ꯇꯞꯅ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯍꯪꯂꯛꯄꯅꯤ꯫ "ꯑꯩꯁꯨ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅꯤ ꯀꯩꯅꯣꯗ ꯁꯦꯅꯥꯄꯇꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅ ꯂꯩꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯊꯧꯅꯥ ꯐꯩ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯔꯤꯡꯖꯦꯜ ꯑꯗꯨꯅꯤ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯂꯤꯕꯁꯦ꯫ ꯋꯥ ꯀꯣꯏꯊꯣꯛꯀꯅꯨ, ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯁꯦꯅꯥꯄꯇꯤ꯫ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ꯫ ꯑꯔꯩꯕ ꯂꯧ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯁꯦ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯒꯤ ꯁꯔꯤ ꯋꯥꯁꯛꯅꯤ꯫ ꯃꯁꯤ ꯈꯪꯅ ꯁꯦꯅꯥꯄꯇꯤ ꯅꯪꯅ ꯅꯊꯧ ꯑꯗꯣ ꯇꯧꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ "ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯃꯊꯧꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯐꯥꯎꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯤꯕꯁꯦ ꯀꯌꯥꯝ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗ꯭ꯔꯤ." ꯑꯁꯨꯝꯅ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯃꯁꯛ ꯂꯣꯠꯇꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯁꯅꯥ ꯀꯩꯊꯦꯜ ꯌꯧꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯂꯥꯛꯑꯦ, ꯏꯅꯤꯡꯊꯧ ꯂꯥꯛꯑꯦ!"
ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯃꯄꯥ ꯁꯦꯝꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯁꯅꯥ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯏ ꯈꯔꯅ ꯆꯥꯅꯕꯒ ꯐꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯑꯗꯨꯗ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯌꯥꯏꯐꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯥꯏꯍꯧꯏ, ꯏꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯤꯡꯊꯧ ꯀꯔꯝꯕ ꯂꯩꯕꯥꯛꯇ ꯂꯩꯔꯝꯒꯅꯤ? ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯐꯠꯇꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯋꯥꯈꯜꯗ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯥꯅꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯂꯨꯅ ꯈꯟꯖꯔꯤꯕ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯇ ꯅꯠꯇꯅ ꯀꯠꯊꯣꯛꯄ, ꯃꯤꯅꯨꯡꯁꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃꯁꯨ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯊꯧ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒ ꯄꯥꯟꯅꯒꯗꯕꯁꯦ ꯏꯅꯣꯞ ꯅꯣꯞꯄꯣꯏꯗ꯭ꯔꯥ? ꯀꯔꯤꯕꯨ ꯊꯣꯛꯂꯤꯒꯕ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯒ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯑꯗꯣ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯂꯥꯟꯒꯤ ꯅꯤꯌꯣꯝ ꯁꯦꯝꯖꯔꯝꯃꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯂꯥꯟ ꯉꯝꯂꯅꯤ ꯈꯜꯂꯒ ꯏꯆꯤꯡ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯣꯏꯖꯩ꯫ ꯁꯦꯅꯥꯄꯇꯤ, ꯑꯩꯅ ꯑꯁꯣꯝꯗ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯀꯣꯏꯊꯤ ꯊꯤꯔꯨꯏ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯤ? ꯇꯨꯡꯗꯒꯤ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯀꯥꯡꯂꯣꯟ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯈꯟꯗꯨꯅ ꯂꯩꯖꯔꯝꯂꯤꯕꯁꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯟꯇ꯭ꯔꯤ ꯂꯩꯁꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯟꯕꯥꯟꯗ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯕꯁꯨ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯃꯕꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯑꯃꯒꯤ ꯃꯃꯤ ꯑꯗꯨꯝ ꯇꯥꯔꯝꯃꯤ꯫ ꯀꯔꯤꯒꯤꯗꯤ ꯆꯤꯡꯅꯔꯣꯏ, ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯨꯔꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯃꯥꯒꯤ ꯉꯝꯖꯕꯤ ꯑꯍꯩꯕꯤ ꯂꯧꯁꯤꯡ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯒꯤ ꯄꯣꯔꯝ ꯌꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯆꯠꯈꯤ꯫ ꯂꯥꯟꯒꯤ ꯂꯥꯟꯕꯨꯡꯅ ꯅꯛꯁꯤꯜꯂꯛꯂꯕꯗ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯋꯥꯈꯜ ꯆꯔꯥꯡꯅꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯥꯄꯜ ꯋꯥꯡꯕ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅꯤ, ꯂꯥꯟ ꯐꯥꯎꯕ ꯃꯥꯌꯣꯛꯅꯗ꯭ꯔꯤ, ꯃꯥꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗꯤ ꯃꯕꯨꯛꯅꯤꯡ ꯂꯨꯞꯄꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯒꯤ ꯀꯥꯔꯤꯕ ꯅꯥꯄꯜ ꯊꯨꯗꯦꯛꯀꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯟꯗꯝ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯅꯣꯡꯃ ꯂꯥꯟꯐꯝꯗ ꯆꯪꯒꯗꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ, ꯌꯦꯡꯉꯨ ꯁꯦꯅꯥꯄꯇꯤ, ꯃꯟꯇ꯭ꯔꯤ ꯅꯪꯁꯨ ꯇꯥꯎ, ꯉꯁꯤ ꯉꯔꯥꯡ ꯇꯧꯔꯤꯉꯩ ꯁꯣꯛꯅꯒꯗꯕ ꯂꯥꯟ ꯑꯁꯦ ꯍꯌꯦꯡꯅꯤ, ꯀꯣꯔꯧ ꯊꯣꯛꯂꯛꯂꯕꯗꯤ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯀꯨꯞꯅ ꯌꯦꯡꯒꯗꯕꯅꯤꯀꯣ꯫ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ, ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯗꯤ ꯎꯖꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯖꯕꯗ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯁꯤꯡꯁꯨ 1,000ꯒꯤ ꯃꯊꯛꯇ ꯁꯦꯝꯒꯠꯆꯔꯦ꯫ ꯁꯒꯣꯜ ꯁꯃꯨ 700 ꯍꯦꯟꯅ ꯁꯦꯝꯒꯠꯆꯔꯦ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯟꯇ꯭ꯔꯤ ꯅꯪꯒꯤꯅ ꯀꯃꯥꯏ ꯇꯧꯔꯦ? ꯀꯔꯤ ꯄꯥꯎ ꯂꯩ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ, ꯏꯅꯤꯡꯊꯧ, ꯆꯥꯅ ꯊꯛꯅꯕ ꯋꯥꯠꯇꯅꯕ ꯌꯦꯡꯁꯤꯟꯖꯔꯦ, ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯋꯥꯐꯝ ꯑꯃꯅ ꯄꯥꯎꯔꯧ ꯀꯌꯥ ꯑꯃ ꯍꯩꯖꯤꯟꯖꯔꯦ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ, ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ, ꯃꯈꯥ ꯇꯥꯎ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯥꯖꯕꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯍꯥꯏꯔꯤꯕꯁꯦ ꯃꯔꯩ ꯃꯔꯥ ꯌꯥꯝꯅ ꯇꯧꯒꯟꯕ, ꯅꯥꯄꯜꯅ ꯌꯣꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯅ ꯇꯥꯖꯩ꯫ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯩꯁꯦ ꯌꯦꯠꯄ ꯈꯔ ꯋꯥꯅ ꯊꯣꯛꯏ ꯍꯥꯏꯅꯩ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ, ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯟꯇ꯭ꯔꯤ ꯅꯪꯅ ꯈꯪꯕꯗꯨ ꯍꯥꯏꯌꯨ꯫ ꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ ꯃꯟꯇ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ, ꯋꯥꯔꯤ ꯃꯈꯥ ꯇꯥꯎꯅꯦ ꯃꯟꯇ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ, ꯏꯅꯤꯡꯊꯧ, ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯒꯤ ꯂꯧꯗ ꯊꯨꯔꯕ ꯊꯣꯛꯂꯕꯗꯤ ꯑꯔꯣꯏꯕꯁꯦ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯝꯃꯨ꯫ ꯃꯗꯨ ꯈꯜꯂꯤꯉꯩꯗ ꯏꯅꯤꯡꯊꯧꯅ ꯇꯟꯖꯥ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯍꯟꯗ ꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨ ꯊꯨꯗꯦꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯔꯧ ꯑꯗꯣ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ, ꯃꯗꯨꯅ ꯐꯔꯅꯤ ꯃꯟꯇ꯭ꯔꯤ, ꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨꯗꯤ ꯊꯨꯗꯦꯛꯇꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ꯫
ꯑꯁꯨꯝꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯥꯟꯐꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛꯀꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅꯗꯨꯅ ꯂꯥꯟꯕꯨꯡꯗ ꯊꯨꯡꯂꯝꯃꯤ꯫ ꯂꯥꯟꯕꯨꯡ ꯃꯐꯝꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯋꯥꯈꯜ ꯁꯣꯟꯊꯔꯛꯂꯕꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯒꯤ ꯍꯨꯌꯥꯗ ꯆꯪꯖꯕ ꯌꯥꯅꯤꯍꯩ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯐꯅ ꯑꯋꯥꯕ ꯐꯪꯒꯗꯕ ꯂꯩꯔꯕꯁꯨ ꯌꯦꯠꯅꯕꯒꯤ ꯃꯐꯝꯗ ꯆꯪꯖꯕ ꯍꯥꯏꯕꯗꯨꯗꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯩꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯤꯅ ꯁꯦꯠꯅ ꯈꯥꯏꯅꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯀꯅꯥꯒꯤ ꯃꯈꯨꯠꯇ ꯂꯨꯈꯥ ꯊꯥꯔꯣꯏꯍꯩ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯑꯗꯨꯛ ꯊꯥꯖꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯕ ꯐꯩ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯕ ꯂꯣꯏꯖꯤꯡ ꯅꯍꯥꯛꯅ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ꯫ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯄꯨꯟꯁꯤꯁꯦ ꯂꯣꯝꯈꯤꯒꯦꯍꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯆꯦꯡꯂꯩ ꯑꯩꯒꯤ ꯈꯣꯡꯌꯥꯗ ꯂꯨꯈꯥ ꯊꯥꯖꯧꯍꯦ꯫ ꯈꯣꯟꯖꯦꯜ ꯂꯥꯎꯅ ꯄꯣꯡꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯐꯩ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯗꯤ ꯉꯛꯅꯁꯤ ꯆꯦꯟꯅꯔꯣꯏꯁꯤ ꯃꯥꯏ ꯍꯟꯗꯨꯅ꯫ ꯏꯅꯥꯏ ꯃꯁꯦꯟ ꯌꯦꯡꯅꯗꯕꯤ ꯅꯪ ꯑꯩ ꯈꯛ ꯇꯧꯁꯤ꯫ ꯅꯨꯄꯥ ꯊꯣꯛꯎ ꯂꯥꯎ꯫ ꯂꯥꯟꯐꯝ ꯄꯨꯡ ꯑꯁꯤꯗ ꯀꯨꯝꯊꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟ ꯑꯗꯣ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯠꯇ ꯌꯥꯎꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯑꯃꯅ ꯑꯃꯕꯨ ꯃꯈꯨꯠꯇ ꯈꯨꯖꯨ ꯈꯨꯠꯂꯥꯏ ꯄꯥꯏꯅꯗꯨꯅ ꯆꯥꯏꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯃꯅꯁꯨ ꯉꯝꯂꯝꯗꯦ ꯑꯃꯅꯁꯨ ꯃꯥꯏꯊꯤꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯍꯥꯏꯔꯛꯄ ꯊꯥꯡꯂꯣꯟꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗꯣ ꯇꯨꯡ ꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯋꯥꯈꯜꯗ ꯀꯔꯤ ꯅꯤꯡꯊꯧ ꯀꯧꯕꯒꯦ ꯑꯁꯨꯛ ꯀꯟꯕ ꯅꯤꯡꯊꯧ ꯀꯔꯝꯅ ꯃꯗꯨꯈꯛ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯕꯨ ꯇꯨꯡ ꯍꯜꯍꯟꯕ ꯉꯝꯍꯜꯂꯤꯗ꯫ ꯃꯁꯤ ꯑꯔꯥꯏꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯉꯝꯗꯕꯗꯤ ꯌꯥꯗꯦ ꯃꯁꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯨꯅ ꯊꯧꯅꯥ ꯍꯟꯕꯅꯣ ꯅꯨꯄꯥ? ꯅꯨꯄꯥ ꯃꯥꯟꯖꯗꯦꯗ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩ ꯉꯛꯅꯁꯤ ꯆꯦꯟꯅꯔꯣꯏꯁꯤ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯏꯀꯥꯏꯕꯒ ꯑꯁꯥꯎꯕꯒꯅ ꯌꯣꯝꯂꯔꯦ꯫ ꯑꯗꯨꯒ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯔꯒ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯁꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯇꯦ ꯈꯣꯡꯐꯝ ꯆꯦꯠꯅ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯆꯥꯏꯅꯩ ꯌꯥꯝꯅ ꯍꯩꯅ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯔꯝꯗꯦ꯫ ꯊꯥꯡ ꯍꯥꯏꯅꯕ ꯑꯁꯤꯗꯗꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗꯤ ꯑꯉꯛꯄ ꯐꯪꯂꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤꯕ ꯃꯥꯕꯨ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯑꯃꯨꯛ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯇꯧꯔꯛꯄ ꯎꯕꯗ ꯂꯥꯟ ꯑꯁꯤꯗꯤ ꯃꯥꯅ ꯉꯝꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯥꯒꯤ ꯃꯔꯩ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯊꯥꯡꯂꯣꯟ ꯑꯁꯤꯗꯗꯤ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯟꯅꯗꯦ ꯇꯥ ꯂꯪꯉꯁꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯑꯣꯟꯊꯣꯛ ꯊꯨꯅ ꯍꯜꯂꯤꯗ ꯅꯨꯄꯥ ꯅꯪꯕꯣ꯫ ꯊꯥꯡꯂꯣꯟ ꯑꯁꯤꯗ ꯉꯝꯈꯣ ꯑꯗꯨꯒ ꯈꯟꯅꯁꯤ꯫ ꯏꯔꯕꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯗꯨꯛ ꯊꯧꯅꯥ ꯌꯥꯎꯖꯗꯕ ꯑꯗꯨꯗꯤ ꯏꯀꯥꯏꯗꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯃꯅ ꯍꯥꯏꯕꯗ ꯀꯌꯥ ꯀꯩꯗꯧꯗꯦꯗ꯫ ꯋꯥꯍꯩ ꯀꯛꯅ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯂꯥꯎꯊꯕ ꯍꯧꯔꯛꯏ꯫ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯈꯟꯊꯕ ꯇꯧꯗ ꯐꯔꯦ ꯇꯥ ꯂꯪꯅꯔꯁꯤ꯫ ꯃꯁꯤꯗ ꯃꯥꯏ ꯍꯟꯗꯨꯅ ꯆꯦꯟꯒꯗꯕ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯗ ꯁꯦꯅꯥꯄꯇꯤ ꯀꯗꯥꯏ ꯑꯩꯒꯤ ꯇꯥ ꯑꯗꯣ ꯄꯨꯔꯛꯎ꯫ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯇꯥ ꯑꯗꯣ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯇꯥ ꯑꯗꯣ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯁꯨ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯇꯥ ꯑꯗꯣ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯕꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯥ ꯂꯪꯅꯕ ꯁꯦꯝ ꯁꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯇꯥ ꯑꯁꯤ ꯂꯪꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯟꯕ ꯉꯝꯕ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯑꯉꯝꯕꯅꯤ ꯂꯧꯅꯁꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯌꯥꯏ ꯃꯗꯨꯃꯛ ꯑꯣꯏꯁꯤ꯫ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯋꯥꯐꯝ ꯑꯃꯠꯇ ꯈꯪꯍꯧꯗ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯀꯩ ꯂꯩꯔꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯏꯅꯤꯡꯊꯧ ꯇꯥ ꯑꯁꯤ ꯂꯪꯕ ꯍꯧꯗꯣꯛꯅꯕ ꯋꯥꯍꯩꯗꯣ ꯃꯟꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯦ ꯃꯗꯨꯒꯤ ꯑꯌꯥꯕ ꯑꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯑꯀꯥꯏꯕ ꯂꯩꯇꯦ ꯋꯥꯀꯣꯏꯗꯤ ꯇꯧꯅꯔꯣꯏꯁꯤ꯫ ꯍꯧꯔꯁꯤ ꯃꯟꯇ꯭ꯔꯤ ꯊꯣꯔꯛꯑꯣ ꯅꯪꯁꯨ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯅꯥꯀꯟꯗ
ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯀꯥꯡꯁꯤ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯃꯄꯥ ꯆꯥꯕ ꯁꯦꯝꯂꯗꯨꯅ ꯇꯥ ꯑꯗꯣ ꯂꯪꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯇꯥ ꯑꯁꯤ ꯏꯄꯥ ꯏꯄꯨꯒꯤ ꯑꯣꯏꯅ 3ꯔꯛ ꯂꯪꯅꯕꯤꯌꯨ꯫ ꯏꯅꯤꯡꯊꯧ ꯑꯅꯤꯃꯛ ꯑꯁꯤ ꯍꯥꯏꯔꯒ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨ ꯃꯃꯥꯏ ꯌꯦꯡꯅꯔꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯀꯥꯡꯁꯤ ꯑꯗꯣ ꯑꯃꯨꯛꯇꯗ ꯈꯤꯡꯂꯝꯃꯤ꯫ ꯀꯥꯡꯁꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯃꯨꯛꯇꯗ ꯇꯥ ꯑꯗꯨ ꯑꯉꯝꯕ ꯂꯩꯖꯕꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯅꯗꯨꯅ ꯂꯪꯉꯝꯃꯤ꯫ ꯑꯍꯥꯟꯕ ꯂꯪꯕꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗꯒꯤ ꯁꯥꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯃꯇꯣꯝꯇ "ꯏꯌꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯀꯔꯝꯅ ꯑꯩꯒꯤ ꯇꯥ ꯑꯁꯤꯗꯒꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯇꯥꯅ ꯁꯥꯜꯂꯤꯕꯗꯤ? ꯃꯁꯤꯁꯨ ꯃꯥꯅ ꯉꯝꯈ꯭ꯔꯕ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯔꯤꯕꯣ? ꯃꯗꯨ ꯌꯥꯗꯦ, ꯑꯩ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅꯤ, ꯑꯉꯝꯕ ꯂꯧ ꯊꯥꯛꯇꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯅꯤꯁꯨꯕꯒꯤ ꯇꯥ ꯂꯪꯅꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯈꯣꯡꯀꯥꯞ ꯑꯃ ꯍꯨꯔꯥꯜꯂꯒ ꯂꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯇꯥ ꯑꯗꯨ ꯃꯥꯅ ꯁꯥꯟꯕ ꯍꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯈꯣꯡꯀꯥꯞ ꯍꯨꯔꯥꯟꯈꯤꯕ ꯑꯗꯨ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅꯗꯤ ꯎꯗꯤ ꯎꯍꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ "ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯑꯩꯅ ꯁꯥꯜꯂꯦꯅꯦꯀꯣ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ, ꯑꯔꯣꯏꯕ ꯑꯁꯤꯃꯁꯨ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯃꯥꯏꯊꯤꯕ ꯑꯁꯦ ꯅꯁꯥꯅ ꯌꯥꯖꯔꯒꯦ ꯈꯜꯂꯕꯣ?" ꯅꯣꯛꯀ꯭ꯔꯦꯝ ꯍꯥꯏꯒ꯭ꯔꯦꯝꯅꯔꯒ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯈꯨꯝꯗꯣꯔꯛꯏ꯫ "ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯄꯗ ꯑꯉꯝꯕꯅꯤ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ, ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯗꯨꯛ ꯆꯣꯞꯅ ꯑꯉꯝꯕ ꯁꯛꯄꯗꯤ ꯊꯃꯣꯏ ꯍꯛꯃꯜꯂꯤꯗ, ꯄꯥꯡꯗꯕꯒꯤ ꯃꯇꯧꯅꯤ"꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯌꯦꯡꯂꯁꯤ, ꯇꯥ ꯑꯁꯦ ꯂꯪꯅꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯨ ꯑꯣꯏꯅ"꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯛꯅꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ"꯫ ꯑꯁꯨꯝꯅ 3ꯔꯛ ꯁꯨꯕꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯇꯥ ꯑꯗꯣ ꯂꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯊꯧꯏꯟꯁꯤꯟꯅꯤ ꯍꯥꯏꯒꯗ꯭ꯔꯥ, ꯍꯟꯗꯛꯀꯤ ꯂꯪꯕ ꯇꯥ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯂꯩꯃꯥꯏ ꯑꯃꯠꯇꯗ ꯇꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅ ꯉꯝꯂꯦ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯅꯈꯤꯗꯦ꯫ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗꯨꯒꯤ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤ ꯑꯃꯠꯇꯅꯁꯨ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯑꯃꯨꯛꯁꯨ ꯃꯥꯟꯅꯅ ꯇꯥꯔꯦ, ꯑꯃꯨꯛꯇꯤ ꯉꯝꯅꯔꯦ, ꯃꯁꯤꯗꯗꯤ ꯀꯔꯝꯅ ꯑꯊꯣꯏꯕꯗꯤ ꯈꯟꯅꯒꯅꯤ? ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯁꯤꯒꯤ ꯅꯥꯄꯜ ꯑꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯗꯦꯛꯅꯤꯡꯈ꯭ꯔꯦꯗ, ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒ ꯉꯝꯒꯅꯤ ꯑꯁꯤꯗꯤ? ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩꯁꯨ ꯀꯔꯤ ꯇꯧꯔꯒ ꯀꯔꯝꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯊꯥꯡꯂꯣꯟ ꯌꯦꯡꯅꯕꯗꯁꯨ ꯍꯦꯟꯖꯤꯟꯅꯕ ꯑꯣꯏꯗꯦ, ꯇꯥ ꯂꯪꯅꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯑꯊꯣꯏꯕ ꯍꯥꯏꯕꯗꯣ ꯈꯪꯅꯔꯝꯗꯦ, ꯀꯔꯤ ꯇꯧꯔꯒ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯣ ꯈꯟꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯅꯤ ꯑꯗꯨ ꯌꯦꯡꯅꯔꯒ ꯉꯥꯏꯍꯥꯛ ꯂꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯗ ꯇꯦꯟ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯕꯗ "ꯏꯅꯤꯡꯊꯧ, ꯇꯦꯟ ꯑꯁꯦ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯥꯟꯐꯝꯗ ꯑꯃꯨꯛꯇ ꯂꯨꯈꯥ ꯊꯥꯔꯛꯇ꯭ꯔꯤꯕ ꯇꯦꯟꯅꯤ꯫ ꯇꯦꯟ ꯑꯁꯤ ꯍꯩꯅ ꯁꯤꯡꯅ ꯏꯅꯤꯡꯊꯧꯅ ꯀꯥꯞꯂꯕꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯈꯟꯖꯩ ꯅꯅꯥꯏ ꯑꯩꯅ"꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯣ ꯃꯨꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯀꯣꯛꯉꯥꯡꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ "ꯏꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯁꯤ ꯂꯧ ꯌꯥꯝꯅ ꯍꯩ, ꯃꯥꯒꯤ ꯂꯧꯗ ꯏꯅꯤꯡꯊꯧ ꯊꯨꯗꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯕꯤꯌꯨ, ꯅꯅꯥꯏ ꯑꯩꯅ ꯂꯝꯕꯤ ꯇꯥꯛꯆꯔꯛꯀꯦ"꯫ "ꯃꯁꯤ ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯕ ꯅꯠꯆꯗꯦ, ꯂꯥꯟ ꯑꯁꯦ ꯉꯝꯅꯕ ꯂꯝꯕꯤꯅꯤ, ꯌꯥꯆꯔꯤꯕ ꯄꯨꯝꯕ ꯑꯍꯩ ꯑꯄꯥ ꯁꯥꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯅꯨ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨ ꯃꯟꯇ꯭ꯔꯤ, ꯅꯈꯣꯏꯒꯤ ꯋꯥ ꯇꯥꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯇꯧꯐꯗ꯭ꯔꯕ ꯏꯊꯧꯗꯥꯡꯅꯤ, ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯒꯗꯕꯅꯤ, ꯃꯁꯤ ꯆꯨꯝꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯍꯥꯏꯔꯛꯄꯅꯤ"꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯍꯦꯛꯇ ꯍꯥꯏꯌꯨ, ꯆꯤꯡꯅꯕ ꯂꯩꯇ ꯁꯦꯅꯥꯄꯇꯤ"꯫ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ "ꯏꯅꯤꯡꯊꯧ, ꯇꯦꯟ ꯑꯁꯤ ꯁꯥꯟꯅ ꯃꯄꯥ ꯆꯥꯅ ꯀꯥꯞꯄꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯩ ꯑꯁꯤꯒꯤ ꯂꯝꯕꯤ ꯆꯨꯝꯍꯟꯕꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯩꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯏ, ꯃꯁꯤꯃꯛꯅꯤ ꯍꯥꯏꯖꯅꯤꯡꯕꯗꯤ"꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ "ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯦ, ꯂꯣꯏꯔꯕ꯭ꯔꯣ"꯫
ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯂꯣꯏꯖꯔꯦ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤꯗꯤ ꯋꯥ ꯑꯐ ꯐꯠꯇ ꯈꯟꯅꯗꯨꯅ ꯐꯝꯅꯥꯏꯕꯅ ꯐꯅꯕ ꯂꯝꯕꯤ ꯃꯥꯏ ꯄꯥꯛꯅꯕ ꯂꯝꯕꯤ ꯊꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗꯤ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯑꯩꯅ ꯈꯪꯂꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯁꯦ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯕꯨꯡꯉꯣꯅꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅꯤ ꯑꯩꯁꯦ ꯈꯧ ꯄꯣꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯃꯥꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯈꯪꯖꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯄ ꯑꯗꯨꯅꯤ ꯄꯥꯝꯖꯔꯤꯕ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯍꯥꯏꯖꯕꯅꯤ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯦꯅꯥꯄꯇꯤꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯏꯅꯤꯡꯊꯧ ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯑꯩꯈꯣꯏꯅ ꯏꯊꯛ ꯀꯥꯖꯒꯦ ꯍꯥꯏꯖꯕꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯀꯔꯤꯅꯣ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯁꯦ ꯑꯩꯔꯣ ꯅꯣꯏꯔꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯍꯩꯄꯥ ꯁꯥꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯃꯤꯅꯥꯏ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅꯤ ꯆꯦꯡꯂꯩ ꯑꯩꯅ ꯑꯉꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯉꯝꯅꯕ ꯂꯝꯕꯤ ꯊꯤꯒꯅꯤ ꯑꯩꯒꯤ ꯂꯧꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯑꯁꯤꯅ ꯅꯠꯇꯦ ꯈꯪꯉꯤ ꯌꯥꯝꯅ ꯑꯍꯩ ꯑꯄꯥ ꯁꯥꯔꯛꯀꯅꯨ ꯑꯉꯥꯡ ꯑꯣꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯂꯥꯟꯕꯨꯡꯗ ꯆꯪꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟda ꯊꯧꯗꯥꯕ ꯁꯥꯏ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯍꯦꯛ ꯇꯧꯔꯗꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯍꯩꯗ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯈꯪꯉꯦꯗꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯍꯥꯏꯔꯛꯄꯅꯤ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯣ ꯃꯁꯥ ꯃꯁꯥꯗ ꯇꯦꯟ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯃꯟꯇ꯭ꯔꯤ ꯃꯅꯥꯛꯇꯒꯤ ꯂꯥꯟꯕꯨꯡꯗ ꯊꯣꯔꯛꯅꯔꯝꯃꯤ ꯑꯩꯗꯤ ꯋꯥꯈꯜ ꯑꯁꯦ ꯄꯣꯊꯥꯗ꯭ꯔꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯁꯦ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯊꯧꯁꯤꯜ ꯀꯌꯥꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯇꯥꯕꯤꯗꯕꯁꯦ ꯃꯥꯏꯊꯤꯕ ꯐꯪꯂꯗ꯭ꯔꯥ ꯃꯤꯄꯥꯏꯖꯩꯗ ꯅꯅꯥꯏ ꯁꯦꯅꯥꯄꯇꯤ ꯑꯩꯗꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯗ ꯋꯥꯈꯜ ꯏꯁꯣꯟ ꯁꯣꯟꯊꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯌꯥꯎꯗ ꯀꯔꯝꯅ ꯅꯤꯡꯊꯧꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯣ ꯃꯥꯕꯨ ꯂꯝꯖꯤꯡꯂꯕꯇ ꯂꯥꯟ ꯑꯁꯦ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯃꯠꯇ ꯀꯥꯡꯊꯣꯔꯛꯄ ꯌꯥꯔꯣꯏ ꯀꯥꯡꯊꯣꯔꯛꯄꯗ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯋꯥꯍꯩꯗꯤ ꯃꯥꯂꯦꯝ ꯂꯩꯗ ꯇꯥꯐꯗꯦ ꯀꯣꯔꯧ ꯅꯣꯡꯗꯣꯜ ꯊꯛꯇꯁꯨ ꯀꯥꯐꯗꯦꯗꯣ ꯀꯔꯝꯅ ꯍꯤꯛꯇꯣꯛꯎꯒꯅꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯃꯄꯨ ꯃꯥꯒꯤ ꯋꯥꯌꯦꯜ ꯌꯦꯡꯂꯁꯤ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯕ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯁꯦꯅꯥꯄꯇꯤ ꯍꯦꯟꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯅꯥꯄꯜ ꯑꯁꯦ ꯃꯁꯤꯅꯁꯨ ꯃꯥꯒꯤ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ ꯅꯨꯃꯤꯠ ꯃꯥꯅꯕꯨ ꯁꯨꯔꯕꯗꯤ ꯅꯨꯃꯤꯠꯇꯤ ꯉꯁꯤꯅ ꯁꯨꯔꯕꯅꯤꯗꯣ ꯏꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯈꯟꯖꯕ ꯋꯥꯐꯝꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯃꯥꯒꯤ ꯇꯦꯟ ꯑꯗꯨ パꯏꯅꯗꯨꯅ ꯇꯦꯟꯖꯩꯁꯤꯡ ꯑꯗꯨ ꯀꯞꯅꯕ ꯍꯧꯔꯝꯃꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯦꯟ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯃꯁꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯤꯕ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯃꯁꯤꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯉꯣꯟꯗꯒꯤ ꯑꯁꯨꯛ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯃꯔꯤꯡꯖꯦꯜ ꯈꯥꯔꯤꯕ ꯃꯁꯤ ꯑꯣꯏꯊꯣꯛꯂꯤꯕ꯭ꯔꯥ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯂꯝꯕꯤ ꯑꯃꯗꯤ ꯊꯤꯗꯕꯗꯤ ꯌꯥꯔꯣꯏ ꯋꯥꯈꯜꯗꯗꯤ ꯈꯟꯖꯥꯟꯅꯔꯦ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯇꯦ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯋꯥꯈꯜꯗ ꯅꯪꯒꯤ ꯃꯍꯨ ꯄꯨꯔꯕ ꯅꯥꯄꯜ ꯑꯗꯨꯅꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯩꯅ ꯊꯨꯗꯦꯛꯀꯦ ꯈꯜꯂꯤꯕ ꯃꯗꯨ ꯊꯨꯗꯦꯛꯇꯅꯗꯤ ꯇꯣꯛꯂꯣꯏ ꯇꯦꯟ ꯑꯁꯤ ꯏꯃꯤꯠ ꯎꯅꯔꯒ ꯀꯥꯞꯅꯕꯒꯤꯅꯤ ꯃꯤꯠ ꯑꯁꯦ ꯄꯨꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯁꯤ ꯀꯔꯤ ꯍꯥꯏꯕꯒꯦ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯂꯧ ꯐꯠꯇꯕ ꯑꯃ ꯑꯃꯨꯛ ꯊꯥꯛꯇꯨꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯁꯨ ꯑꯀꯤꯕ ꯂꯩꯇ ꯏꯔꯥꯏ ꯂꯥꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯩꯒꯤ ꯏꯐꯝꯗ ꯍꯧꯔꯁꯤꯗꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯅꯤꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯡꯅ ꯆꯦꯠꯅ ꯄꯨꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯈꯣꯟꯊꯥꯡ ꯄꯤꯛꯅ ꯆꯦꯠꯅ ꯀꯤꯒꯅꯨ ꯁꯦꯅꯥꯄꯇꯤ ꯊꯥꯗꯣꯛꯎ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯃꯗꯨꯗꯤ ꯏꯅꯤꯡꯊꯧ ꯑꯄꯟꯕ ꯑꯣꯏꯔꯛꯀꯅꯤ ꯏꯅꯤꯡꯊꯧꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯁꯤꯗꯤ ꯃꯤꯅꯝꯕ ꯊꯣꯛꯇꯕ꯭ꯔꯥ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯃꯗꯨ ꯈꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯕꯨ ꯊꯧꯑꯣꯏꯗꯕꯗꯤ ꯀꯔꯤ ꯅꯇꯤꯛꯅꯣ ꯍꯥ ꯅꯪꯒꯤ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯅꯤꯡꯊꯧ ꯑꯩ ꯇꯧꯖꯔꯛꯂꯒꯦ ꯀꯣꯝꯅ ꯑꯗꯨꯝ ꯀꯤꯖꯔꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇ ꯄꯨꯜꯂꯤꯕ ꯐꯤ ꯑꯗꯨ ꯀꯣꯝꯇꯛꯅ ꯀꯤꯔꯝꯂꯒ ꯊꯣꯛꯈꯤ ꯁꯣꯝꯗ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯏꯅꯤꯡꯊꯧ ꯌꯥꯔꯕ꯭ꯔꯥ ꯆꯦꯠꯃꯟꯕ꯭ꯔꯥ ꯐꯤ ꯑꯁꯦ ꯈꯤꯇꯪ ꯀꯣꯝꯍꯟꯁꯤꯔꯥ ꯍꯥꯏꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗ ꯍꯪꯒꯠꯆꯔꯝꯃꯤ
ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯝ ꯐꯖꯅ ꯅꯪꯅ ꯐꯒꯅꯤ ꯈꯟꯕ ꯃꯑꯣꯡꯗ ꯀꯤꯔꯝꯃꯨ ꯆꯦꯠꯂꯕꯁꯨ ꯀꯥꯏꯗꯦ ꯃꯗꯨꯗ ꯋꯥ ꯉꯥꯡꯂꯛꯀꯗꯕ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯅꯠꯇꯦ ꯁꯦꯅꯥꯄꯇꯤ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯃꯃꯤꯠ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯨꯜꯂꯝꯃꯒ ꯊꯣꯛꯈꯤ ꯃꯃꯤꯠ ꯄꯨꯟꯁꯤꯟꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯂꯥꯟꯕꯨꯡ ꯑꯗꯨꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯄꯥꯗ ꯂꯦꯞꯅꯗꯨꯅ ꯃꯁꯥꯒꯤ ꯇꯦꯟꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯀꯥꯡꯁꯤ ꯑꯗꯨꯕꯨ ꯈꯤꯡꯂꯝꯃꯤ ꯈꯤꯡꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯄꯥꯗ ꯇꯦꯟ ꯑꯗꯣ ꯀꯥꯞꯂꯝꯃꯤ ꯑꯅꯤꯃꯛ ꯃꯈꯨꯠ ꯆꯨꯝꯅ ꯆꯠꯂꯤ ꯇꯧꯕꯗꯕꯨ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗꯤ ꯃꯃꯤꯠ ꯑꯗꯣ ꯀꯣꯝꯅ ꯀꯤꯕꯒꯤ ꯎꯔꯤꯕꯅꯤ ꯇꯧꯔꯤꯕꯗꯣ ꯑꯗꯨꯅ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯅꯥꯄꯜ ꯀꯥꯔꯤ ꯃꯇꯤꯛ ꯂꯧ ꯐꯠꯇꯕꯁꯨ ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯕꯨꯛꯁꯨ ꯐꯠꯂꯝꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯜꯂꯝꯃꯤ ꯑꯍꯨꯝꯔꯛ ꯃꯔꯤꯔꯛꯇꯤ ꯀꯥꯡꯁꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯃꯄꯥ ꯇꯝꯅ ꯇꯦꯟ ꯑꯗꯣ ꯀꯥꯞꯄꯗ ꯑꯁꯣꯏꯕ ꯂꯩꯔꯝꯗꯦ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯇꯦꯟ ꯑꯗꯨ ꯍꯟꯗꯃꯨꯛ ꯀꯥꯞꯀꯦ ꯇꯧꯕꯗ ꯊꯑꯣꯏꯅꯃꯛꯀꯤ ꯁꯣꯏꯖꯤꯟꯅꯕ ꯁꯥꯔꯒ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯇꯦꯟ ꯑꯗꯣ ꯊꯩꯗꯨꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯆꯠꯍꯜꯂꯝꯃꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯃꯤꯠ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯦꯠꯂꯕ ꯃꯥꯜꯂꯦ ꯈꯣꯡꯐꯝꯁꯦ ꯆꯥꯈꯤꯗꯦ ꯍꯦꯛꯇ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯃꯇꯨꯡꯗ ꯈꯣꯡꯐꯝ ꯈꯔ ꯌꯦꯡꯕꯤꯌꯨ ꯄꯨꯜꯂꯤꯕ ꯃꯤꯠ ꯑꯁꯦ ꯑꯩꯒꯤꯁꯨꯅꯤ ꯅꯊꯟꯇꯒꯤ ꯅꯠꯇꯦ ꯀꯔꯤꯒꯤ ꯈꯣꯡꯐꯝ ꯌꯦꯡꯕ ꯅꯪꯇꯕꯨ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯍꯦꯛꯇ ꯇꯔꯥꯏ ꯇꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯀꯔꯝꯅ ꯇꯍꯥꯅ ꯍꯦꯛꯇ ꯊꯥꯗꯣꯛꯀꯅꯤ ꯅꯪ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯋꯥꯈꯜꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯇꯣꯝꯇ ꯈꯟꯖꯩ ꯂꯥꯟ ꯈꯛꯀꯤ ꯅꯠꯇꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯐꯝꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯃꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯊꯣꯔꯛꯂꯝꯃꯤ ꯃꯇꯨꯡꯗꯁꯨ ꯃꯅꯥꯏ ꯈꯔ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯡꯖꯥ ꯈꯔ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯑꯗꯣ ꯎꯔꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯉꯥꯡ ꯁꯦꯠꯄꯤ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯃꯤꯠ ꯀꯨꯞꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯖꯥꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯅꯨꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯨꯡ ꯏꯟꯅꯔꯝꯃꯤ ꯅꯨꯖꯥ ꯑꯗꯨ ꯃꯥꯒꯤ ꯁꯪꯒꯥꯏ ꯌꯧꯔꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯃꯇꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯀꯩꯅꯣꯃꯇ ꯍꯪꯖꯍꯧꯒꯦꯕ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯌꯥꯒꯅꯤ ꯍꯥꯏꯕꯤꯌꯨ ꯆꯠꯂꯤꯕ ꯅꯨꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯝꯕꯤꯔꯩꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯅꯨꯖꯥ ꯑꯗꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯇꯣꯝꯕꯤꯔꯩꯅ ꯍꯧꯖꯤꯛ ꯆꯪꯈꯤꯕꯤ ꯍꯥꯏꯗꯤ ꯑꯣ ꯏꯇꯥ ꯊꯥꯖꯅꯨꯕꯨꯔꯣ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯊꯥꯖꯅꯨ ꯇꯣꯝꯕꯤꯔꯩꯅ ꯍꯣꯏ ꯊꯥꯖꯅꯨ ꯀꯧꯕꯅꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯑꯗꯣ ꯃꯥꯕꯨ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯇꯣꯝꯕꯤꯔꯩꯅ ꯃꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯇꯥ ꯊꯥꯖꯅꯨꯗ ꯑꯃꯨꯛꯇ ꯍꯪꯗꯨꯅ ꯌꯦꯡꯖꯈꯤꯒꯦ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯑꯃꯨꯛꯇꯗꯤ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ ꯅꯍꯥꯛꯅ ꯇꯣꯝꯕꯤꯔꯩꯅ ꯍꯣꯏ ꯑꯩ ꯌꯦꯡꯉꯛꯑꯒꯦ ꯑꯗꯨꯒ ꯍꯥꯏꯖꯔꯛꯂꯒꯦ ꯑꯗꯣ ꯀꯅꯥꯗ ꯀꯔꯝꯅ ꯍꯥꯏꯔꯛꯀꯅꯤ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯑꯩ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯒꯅꯤ ꯃꯗꯨꯗ ꯃꯥꯕꯨ ꯂꯩꯍꯟꯕꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯆꯞ ꯃꯥꯟꯅꯕ ꯅꯨꯃꯤꯠꯃꯛꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯁꯨ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯀꯩꯊꯦꯜ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯡꯅ ꯆꯠꯇꯨꯅ ꯑꯅꯧ ꯑꯄꯦꯠꯁꯤꯡ ꯌꯣꯜꯂꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯈꯪꯍꯧꯗꯅ ꯊꯥꯖꯅꯨꯒ ꯊꯦꯡꯖꯤꯟꯅꯈꯤ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯌꯦꯡꯈꯠꯂꯛꯄꯗ ꯊꯥꯖꯅꯨꯕꯨ ꯎꯔꯝꯃꯤ ꯊꯥꯖꯅꯨꯁꯨ ꯂꯣꯏꯖꯤꯡꯗ ꯌꯦꯡꯈꯠꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯡꯂꯤꯕ ꯅꯤꯜ ꯈꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯆꯪꯈꯤꯗꯦ ꯉꯥꯏꯍꯥꯛꯇꯤ ꯑꯅꯤ ꯑꯗꯨ ꯃꯃꯤꯠ ꯑꯗꯣ ꯀꯨꯞꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯊꯥꯖꯅꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯊꯣꯏꯅꯨꯅ ꯇꯨꯝꯁꯤꯟꯈꯤꯕ ꯇꯥꯔꯤꯅꯤ ꯏꯇꯥ ꯈꯔ ꯌꯦꯡꯂꯗꯤ ꯌꯥꯔꯝꯃꯅꯤꯗ ꯅꯪꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯊꯥꯖꯅꯨ ꯃꯃꯥꯏ ꯑꯗꯣ ꯅꯣꯡꯊꯛꯇ ꯍꯥꯏꯒꯠꯄ ꯉꯝꯅꯗ ꯂꯨꯞꯊꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ ꯏꯅꯤꯡꯊꯧ ꯀꯔꯤ ꯇꯥꯈ꯭ꯔꯕꯒꯦ ꯑꯗꯨ ꯀꯨꯞꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯤꯔꯤꯕ ꯑꯗꯨ ꯑꯩ ꯊꯤꯖꯔꯛꯀꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯊꯣꯏꯅꯨꯗꯤ ꯍꯦꯟꯅ ꯂꯛꯅꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯔ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗꯣ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥ ꯊꯥꯖꯅꯨꯗ ꯄꯥꯏꯁꯤꯟꯈꯤꯗꯣꯏ ꯃꯥꯜꯂꯤ
ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯗꯣ ꯏꯉꯛ ꯉꯛꯅ ꯉꯥꯏꯍꯥꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯈꯟꯊꯔꯛꯂꯒ ꯅꯨꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ "ꯏꯅꯤꯡꯊꯧ, ꯉꯁꯥꯏꯅ ꯃꯄꯨ ꯃꯀꯥꯗ ꯌꯧꯔꯝꯂꯅꯤ ꯑꯃꯨꯛ ꯊꯤꯕꯤꯔꯨꯔꯅꯤ"꯫ ꯁꯦꯅꯥꯄꯇꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗꯣ ꯏꯊꯛ ꯊꯛꯀꯠꯅ "ꯍꯥ? ꯀꯩ ꯍꯥꯏꯕ ꯁꯦꯅꯥꯄꯇꯤ?" ꯁꯦꯅꯥꯄꯇꯤ ꯊꯧꯖꯥꯜꯅ "ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯅꯤꯡꯊꯧ"꯫ ꯑꯗꯨꯒ ꯊꯥꯖꯅꯨꯒ ꯊꯣꯏꯅꯨꯒꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯆꯟ ꯀꯧꯔꯒꯦ, ꯅꯕꯥꯅꯤꯗꯤ ꯀꯗꯥꯏꯗꯒꯤꯅꯣ"꯫ ꯊꯣꯏꯅꯨꯅ "ꯑꯁꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯦ, ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥ ꯈꯔ ꯑꯁꯨꯝ ꯌꯦꯡꯕ ꯂꯥꯛꯂꯝꯕꯅꯤ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯑꯃꯗꯤ ꯊꯥꯖꯅꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯊꯃꯣꯏ ꯌꯥꯅꯈꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥꯗ ꯇꯥꯎꯗꯨꯅ ꯊꯥꯖꯅꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯅꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯅꯣꯛꯃꯤ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯅꯤꯡꯕ ꯀꯥꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥꯖꯅꯨꯁꯨ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯃ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯁꯤꯡꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯅꯅꯤ ꯃꯥꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯥꯏꯅ ꯁꯔꯤ ꯋꯥꯁꯛ ꯁꯛꯈꯤꯕ꯫ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗ ꯇꯥꯎꯔꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯇꯦꯟ ꯀꯥꯞꯄ ꯑꯗꯨ ꯃꯥꯒꯤ ꯃꯤꯠꯇ ꯀꯤꯔꯤꯕ ꯐꯤ ꯑꯗꯨ ꯀꯣꯝꯅ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯁꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯇꯥꯕ ꯉꯝꯍꯧꯗꯦ꯫ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯐꯝ ꯑꯃꯗ ꯇꯦꯟꯖꯩ ꯑꯗꯨ ꯃꯥꯏꯀꯩ ꯑꯣꯟꯅꯅ ꯀꯥꯞꯀꯗꯧꯕꯒꯤ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄꯅ ꯃꯆꯤꯟ ꯀꯥꯡꯒꯦ ꯇꯧꯕꯗ ꯃꯟꯇ꯭ꯔꯤ ꯂꯩꯁꯪꯅ ꯀꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯦꯅꯥꯄꯇꯤ ꯂꯥꯛꯄ ꯋꯥꯍꯩ ꯃꯈꯥ ꯇꯥꯗ ꯂꯩꯃꯥꯏꯗ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯈꯟꯊꯕ ꯇꯧꯗ ꯑꯔꯥꯟꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯦꯟꯖꯩ ꯑꯗꯣ ꯀꯥꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯗꯤ ꯃꯄꯥ ꯆꯥꯅ ꯆꯨꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯦꯟꯖꯩ ꯑꯗꯣ ꯀꯥꯞꯂꯝꯃꯤ꯫ ꯃꯄꯥ ꯆꯥꯅ ꯀꯥꯞꯂꯛꯂꯤꯕ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯇꯦꯟꯖꯩ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯤꯡꯂꯤꯕ ꯀꯥꯡꯁꯤ ꯑꯗꯨꯗ ꯄꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯦꯡꯂꯩꯒꯤꯗꯤ ꯈꯤꯡꯂꯤꯕ ꯀꯥꯡꯁꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯃꯥꯏꯀꯩ ꯑꯗꯨ ꯑꯣꯟꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯌꯥꯏꯐꯔꯦ"꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯃꯤꯠꯇ ꯄꯨꯜꯂꯤꯕ ꯐꯤ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯁꯨ ꯀꯤꯔꯤꯕ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯔꯦ ꯈꯪꯂꯔꯦ ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯛꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯈꯨꯌꯥꯗ ꯇꯨꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯅ ꯌꯥꯝꯅ ꯂꯦꯝꯅ "ꯃꯗꯨ ꯇꯧꯍꯩꯗꯦ, ꯅꯪꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ, ꯅꯪꯁꯨ ꯈꯨꯀꯟ ꯄꯥꯡꯒꯜꯂꯤ, ꯑꯩꯁꯨ ꯄꯥꯡꯒꯜꯂꯤ, ꯈꯦꯠꯅꯕ ꯂꯩꯇꯦ, ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯪꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯍꯟꯊꯅ ꯎꯕꯤ, ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯗꯦ, ꯃꯈꯣꯏꯒꯤ ꯋꯥ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯤꯛꯇꯣꯛꯏ ꯑꯐꯕ ꯑꯣꯏꯔꯕꯁꯨ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯏ ꯏꯁꯦꯟ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥ ꯇꯥꯏ, ꯃꯈꯣꯏꯒꯤ ꯄꯣꯔꯝ ꯈꯨꯗꯤꯡꯃꯛ ꯑꯐ ꯐꯠꯇ ꯇꯥꯟꯅꯩ, ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯁꯦꯕꯣꯛꯀꯤ ꯋꯥꯔꯣꯜꯁꯨ ꯈꯔ ꯇꯥꯕ ꯇꯝꯃꯨ, ꯃꯁꯤ ꯀꯥꯎꯐꯗ꯭ꯔꯕ ꯄꯥꯎꯔꯧꯅꯤ ꯈꯟꯗꯨꯅ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧ"꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯟꯕꯨꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯇꯧꯗ ꯂꯥꯟꯕꯨꯡ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯜꯂꯒ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯄꯜ ꯋꯥꯡꯉꯤ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯆꯦꯡꯂꯩ ꯃꯁꯥꯒꯤ ꯅꯥꯄꯜꯒꯤ ꯃꯌꯥꯏꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯈꯩ "ꯆꯥꯎꯔꯔꯣꯏ, ꯌꯥꯔꯅꯤ, ꯆꯨꯝꯃꯅꯤ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯇꯧꯔꯨꯕꯒꯤ ꯊꯧꯁꯤꯜ ꯑꯗꯨꯅ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀ꯭ꯋꯥꯛꯅ ꯐꯝꯗꯦꯛꯏ ꯍꯥꯏꯕꯗꯨꯃꯛ ꯃꯁꯥꯃꯛꯇ ꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯂꯧꯗ ꯊꯨꯗꯨꯅ ꯅꯤꯡꯊꯧ ꯂꯣꯏꯖꯤꯡꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯕ ꯐꯪꯈꯤ꯫